मणिपुर टॉप चैनल की वीडियो अमता अपडेट तौजगे ngasi nungthin phongbasi phongda January gi tang tareta Samarjitna hanglakli aikhoi khangna khangna kyam kuina tummaga laikhisige nungsinana hingminari ba chingburoi tambiroi isil inaw aikhoi punamak mama poktabina yoglubana thakta numit thoklabasu tumliba macha singbu hogdokpagi mahutta isana nongandri tungkho haibaga chapmanai maram asina aikhoi khangna khangna kyam kuina tumkhisige haina Foreign Affairs and Defense Minister Narengbam Samarjitna hanglakli Department and Exile Foreign Affairs and Defense Minister Manipur State Council gi Narengbam Samarjitna London dagi thadorokpa sarol amana hai the jury government of Manipur na karigi damakta London United Kingdom da mai olakli bano haina hangladuna mayon asibu ngasigi de facto constitution gi makhada semliba amadi laingakliba de facto government na laipak miyam da lana lamjing duna unconstitutional oi haibisi gi matang da miyam mikap thoknabagi amadi khongthang asi maikai anida unconstitutional oi de haibadu mayek sengna thamjari madudi Manipur State Constitution Act 1947 gi general clause 57 asumna hai mathang hapsar ke hayeng full oina upload tawjar ke mem sawi biya de thank you